ꯊꯣꯡꯉꯝꯕꯤ ꯂꯥꯏꯔꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯅꯪꯕꯨꯁꯨ ꯋꯥꯍꯜꯂꯦꯀꯣ. ꯗꯗꯥ, ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯑꯣꯏꯒꯗꯕ ꯅꯠꯇꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯗꯗꯥꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ. ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯏ, ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯁꯦꯜꯅ ꯃꯍꯨꯠ ꯈꯛ ꯁꯤꯟꯕ ꯌꯥꯔꯣꯏꯌꯦ. ꯅꯨꯡꯁꯤꯕꯕꯨ ꯁꯦꯜꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯁꯦꯜꯅ ꯂꯩꯔꯛꯇ꯭ꯔꯕꯗ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯡꯈꯤꯅꯤ. ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯤꯌꯦ. ꯑꯩꯅ ꯗꯗꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯂꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯁꯦ ꯗꯗꯥ ꯏꯕꯥꯅꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯃꯥꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯁꯦ. ꯗꯗꯥ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯀꯣ. ꯗꯗꯥ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯀꯣ. ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯅꯤ. ꯊꯣꯡꯉꯝꯕꯤ ꯏꯔꯨꯖ ꯃꯥꯏꯊꯔꯗꯨꯅ ꯂꯥꯏꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯝꯃꯤ. ꯊꯣꯡꯉꯝꯕꯤꯁꯨ ꯂꯥꯏꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯁꯥꯍꯜꯂꯝꯃꯕꯅꯦ. ꯏꯔꯨ ꯂꯨꯊꯣꯛꯄꯤꯔꯣ. ꯑꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ. ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯑꯃꯨꯛ, ꯍꯣꯏ, ꯏꯃꯥꯁꯨ ꯏꯔꯨꯖ ꯃꯥꯏꯊꯅꯕ ꯇꯧꯔꯒꯦ. ꯁꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯊꯣꯡꯉꯝꯕꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯈꯟꯈꯤ, ꯀꯌꯥꯗ ꯐꯈ꯭ꯔꯕ ꯏꯃꯧꯅꯣ. ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯦ. ꯔꯥꯖꯦꯁ ꯗꯨꯀꯥꯟ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯊꯣꯡꯉꯝꯕꯤꯕꯨ ꯀꯧꯔꯛꯏ. ꯊꯣꯡꯉꯝꯕꯤ, ꯅꯪꯕꯨ ꯆꯥꯛꯇꯨꯕꯨ ꯂꯣꯏꯔꯕꯣ? ꯑꯩꯕꯨ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯕ ꯊꯦꯡꯈ꯭ꯔꯦꯅꯦ. ꯄꯨꯡꯁꯤꯁꯨ ꯌꯧꯔꯝꯃꯦ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ. ꯊꯣꯡꯉꯝꯕꯤꯅ ꯑꯃꯨꯛ, ꯂꯣꯏꯔꯦꯗ, ꯆꯥꯛ ꯊꯥꯡꯗꯣꯛꯑꯒ ꯂꯩꯔꯦ, ꯆꯥꯕꯤꯅꯕ ꯇꯧꯕꯤꯔꯨ ꯂꯥꯛꯑꯣ. ꯔꯥꯖꯦꯁꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯗꯨꯅ ꯆꯥꯛ ꯆꯥꯔꯔꯦ. ꯆꯥꯛ ꯆꯥꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯗꯨꯀꯥꯟ ꯊꯣꯛꯅꯕ ꯇꯧꯔꯝꯃꯤ. ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯊꯣꯡꯉꯝꯕꯤꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ. ꯊꯣꯡꯉꯝꯕꯤ, ꯏꯕꯥꯅꯤꯅ ꯌꯨꯝ ꯄꯥꯜꯂꯤꯅꯦꯅ ꯇꯧꯔꯤꯁꯦ ꯁꯦꯜꯒ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯌꯨꯝ ꯄꯥꯟꯕꯅꯦꯁꯨ ꯅꯠꯇꯦ. ꯑꯩꯅꯦꯅ ꯇꯧꯔꯤꯁꯦ ꯗꯨꯀꯥꯟ ꯃꯆꯥꯁꯤꯃꯈꯛ ꯐꯝꯕꯅꯤꯗꯣ. ꯁꯤꯗꯩ ꯂꯥꯛꯄ ꯁꯦꯜꯁꯤꯅꯕꯨ ꯀꯌꯥꯝ ꯂꯥꯛꯅꯤ? ꯀꯣꯟꯅꯔꯛꯇꯕꯗꯒꯤ ꯅꯪꯁꯨ ꯐꯤ ꯁꯥꯗꯅ ꯑꯃꯨꯛ ꯍꯣꯠꯅꯔꯦ. ꯌꯨꯝ ꯄꯥꯟꯕ ꯆꯍꯤꯐꯥꯎ ꯐꯥꯗ꯭ꯔꯤ. ꯁꯦꯜ ꯊꯣꯛꯇꯅ ꯌꯨꯝ ꯄꯥꯜꯂꯨꯕꯁꯤꯗꯤ ꯏꯕꯥꯅꯤ ꯃꯀꯣꯛ ꯂꯣꯏ ꯁꯥꯃꯤꯟꯅꯔꯦ ꯇꯧꯔꯤꯁꯦ. ꯅꯪꯁꯨ ꯋꯥꯗꯤ ꯋꯥꯖꯔꯦꯀꯣ. ꯊꯣꯡꯉꯝꯕꯤꯅ, ꯗꯗꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯅꯨꯡꯁꯤ ꯆꯥꯟꯅꯅꯗ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ. ꯁꯤꯗꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ. ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯍꯣꯏꯗ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛꯄ ꯍꯥꯏꯗꯨꯅꯤ. ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ, ꯀꯥꯏꯗꯅꯣꯃ ꯀꯣꯏꯕ ꯆꯠꯁꯤꯗꯅ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯛꯄ ꯌꯥꯏꯗꯅ. ꯊꯣꯡꯉꯝꯕꯤ, ꯍꯣꯏ ꯌꯥꯏꯌꯦ ꯗꯗꯥ. ꯑꯗꯣ ꯉꯟꯅꯗꯤ ꯍꯜꯂꯛꯁꯦ. ꯏꯃꯥ ꯃꯇꯣꯟꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ. ꯔꯥꯖꯦꯁꯅ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯦꯝ ꯈꯨꯅꯤꯡꯁꯤꯗꯤꯕꯀꯣ. ꯍꯣꯏ, ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯑꯁꯦ. ꯑꯗꯣ ꯑꯩꯁꯨ ꯊꯦꯡꯉꯦ, ꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯔꯝꯂꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯗꯨꯀꯥꯟꯗꯅ ꯆꯠꯈꯤꯔꯝꯃꯤ. ꯊꯣꯡꯉꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕ ꯑꯗꯣ ꯃꯥꯡꯒꯣꯜꯗ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ. ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ. ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯊꯣꯡꯉꯝꯕꯤ, ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯔꯦ. ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯔꯥꯖꯦꯁꯀ ꯊꯣꯡꯉꯝꯕꯤꯒꯁꯨ ꯀꯣꯏꯕ ꯆꯠꯅꯕꯅꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯔꯥꯖꯦꯁꯅ ꯃꯃꯥꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯉꯁꯤꯗꯤ. ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯗꯨꯅ, ꯐꯖꯗ꯭ꯔꯗꯤ ꯀꯩꯅꯣ, ꯏꯃꯧꯅ ꯏꯍꯦꯟ ꯍꯦꯜꯂꯤꯗ. ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯌꯥꯔꯦꯗ ꯏꯃꯥ, ꯅꯃꯧꯗ ꯄꯪꯊꯥ ꯊꯥꯒꯠꯂꯤ, ꯅꯆꯥꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯗ. ꯊꯣꯡꯉꯝꯕꯤꯁꯨ ꯅꯣꯛꯂꯝꯃꯤ, ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ.
ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯖꯩꯗ ꯏꯃꯧꯗ ꯅꯠꯇꯦ, ꯏꯆꯥ ꯅꯨꯄꯥꯁꯨ ꯐꯖꯩꯌꯦ, ꯏꯆꯥꯒ ꯏꯃꯧꯒꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤꯁꯦ. ꯑꯗꯣ ꯅꯣꯏ ꯀꯥꯏꯗꯅꯣ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯊꯦꯡꯈ꯭ꯔꯅꯤ, ꯅꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯣ. ꯊꯧꯉꯝꯕꯤꯅ ꯑꯃꯨꯛ, ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯅꯦ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯁꯉꯥꯏꯊꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯔꯔꯦ. ꯔꯥꯖꯦꯁꯅ, ꯊꯧꯉꯝꯕꯤ, ꯂꯥꯛꯑꯣꯁꯦ, ꯏꯕꯥꯅꯤꯁꯨ ꯐꯣꯇꯣ ꯈꯔ ꯅꯝꯁꯦ, ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ. ꯊꯧꯉꯝꯕꯤ, ꯍꯣꯏ ꯌꯥꯏꯌꯦ ꯗꯥ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯐꯣꯇꯣ ꯈꯔꯁꯨ ꯅꯝꯃꯤꯟꯅꯔꯔꯦ. ꯃꯈꯣꯏ ꯑꯅꯤ ꯉꯥꯛꯁꯨ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯦ. ꯉꯥꯛ ꯂꯩꯔꯒ ꯊꯧꯉꯝꯕꯤꯒꯤ ꯐꯣꯟ ꯂꯥꯛꯈꯤ. ꯊꯧꯉꯝꯕꯤꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯦꯝꯄꯣꯛꯀꯤ ꯑꯣꯏꯔꯝꯈꯤ. ꯊꯧꯉꯝꯕꯤ, ꯏꯃꯥꯒꯤ ꯐꯣꯟꯅꯤꯅꯦ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ ꯏꯃꯥ. ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ, ꯏꯕꯦꯝꯃ, ꯏꯃꯥꯁꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯉꯝꯃꯛꯇ꯭ꯔꯦ, ꯄꯨꯛꯁꯤꯁꯨ ꯂꯦꯡꯕꯒ ꯊꯤꯟꯕꯒ ꯌꯥꯝ ꯀꯟꯅ ꯇꯧꯔꯦ, ꯅꯣꯏꯕꯨ ꯈꯤꯇꯪ ꯊꯨꯅ ꯍꯜꯂꯛꯄ ꯌꯥꯒꯗ꯭ꯔꯣ? ꯊꯧꯉꯝꯕꯤ ꯄꯥꯈꯠꯅ, ꯏꯃꯥ, ꯀꯨꯏꯔꯣꯏ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ, ꯑꯩꯈꯣꯏ ꯊꯨꯅ ꯌꯧꯁꯤꯜꯂꯛꯑꯒꯦ, ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ. ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯄꯥꯈꯠꯅ, ꯏꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯊꯧꯉꯝꯕꯤꯅ, ꯗꯗꯥ, ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯃꯥꯜꯂꯦ, ꯈꯤꯇꯪ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯦ ꯍꯥꯏꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯣꯔꯛꯑꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯑꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯌꯧꯔꯛꯑꯦ. ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ. ꯑꯗꯨꯒꯗꯤ ꯃꯃꯥ ꯑꯗꯣ ꯐꯃꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯈꯤ. ꯔꯥꯖꯦꯁꯀ ꯊꯧꯉꯝꯕꯤꯒ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ. ꯔꯥꯖꯦꯁꯅ ꯄꯥꯈꯠꯅ, ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ, ꯊꯧꯉꯝꯕꯤ, ꯁꯦ ꯏꯃꯥꯒꯤ ꯃꯈꯣꯡꯁꯦ ꯑꯝꯇ ꯐꯥꯎ ꯍꯥꯏꯔꯗꯨꯅ ꯊꯧꯉꯝꯕꯤ ꯄꯥꯈꯠꯅ ꯃꯅꯦꯝꯄꯣꯛꯀꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯀꯟꯅ ꯐꯥꯔꯝꯃꯤ. ꯔꯥꯖꯦꯁꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯆꯦꯠꯅ ꯐꯥꯗꯨꯅ ꯊꯝꯃꯤ. ꯃꯃꯥ ꯑꯗꯣ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯤ. ꯊꯧꯉꯝꯕꯤ ꯄꯥꯈꯠꯃꯟꯕꯅ ꯀꯞꯄꯛꯏ. ꯏꯃꯥ ꯀꯩꯗꯧꯔꯒꯦꯁꯦ? ꯏꯃꯥ ꯅꯪ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯍꯥꯏꯅ ꯀꯞꯄꯛꯏ. ꯔꯥꯖꯦꯁꯅ, ꯊꯧꯉꯝꯕꯤ, ꯁꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯄꯥꯈꯠꯅꯨ. ꯊꯧꯉꯝꯕꯤ ꯀꯞꯂꯗꯨꯅ, ꯗꯗꯥ, ꯏꯃꯥꯁꯦ ꯀꯩꯗꯧꯔꯒꯦ? ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯦ, ꯑꯩ ꯑꯆꯧꯍꯩꯗꯩ ꯒꯥꯔꯤ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ, ꯅꯪ ꯏꯃꯥꯁꯦ ꯈꯔ ꯌꯦꯡꯂꯝꯃꯣ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯁ ꯈꯣꯡꯂꯩ ꯊꯨꯅ ꯒꯥꯔꯤ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ. ꯔꯥꯖꯦꯁ ꯒꯥꯔꯤ ꯂꯧꯔꯨꯔꯒ ꯂꯥꯛꯂꯗꯨꯅ ꯊꯧꯉꯝꯕꯤꯒ ꯇꯧꯔꯒ ꯃꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ. ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯈꯣꯏ. ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯒ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯃꯃꯥꯁꯨ ꯃꯁꯥ ꯈꯔꯗꯤ ꯀꯟꯈꯠꯂꯦ. ꯊꯧꯉꯝꯕꯤꯅ ꯃꯅꯦꯝꯄꯣꯛꯄꯨ ꯁꯦꯕꯥ ꯇꯧꯅ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯕꯤꯔꯕꯣ? ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ, ꯈꯔꯗꯤ ꯐꯔꯦ ꯏꯕꯦꯝꯃ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯁꯦ. ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯏꯃꯥ, ꯆꯥꯛ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯦ. ꯊꯧꯉꯝꯕꯤ, ꯏꯃꯥꯁꯦ ꯆꯥꯛ ꯈꯔ ꯄꯤꯖꯊꯣꯛꯄꯤꯔꯣ, ꯑꯩ ꯗꯥꯛꯇꯔ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯁ ꯗꯥꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ. ꯊꯧꯉꯝꯕꯤꯅ ꯃꯅꯦꯝꯄꯣꯛꯄꯨ ꯆꯥꯛ ꯄꯤꯖꯕꯤꯗꯨꯅ ꯂꯩꯍꯧꯔꯦ. ꯔꯥꯖꯦꯁ ꯗꯥꯛꯇꯔꯒꯤ ꯃꯅꯥꯛ ꯌꯧꯔꯦ. ꯔꯥꯖꯦꯁꯅ, ꯗꯥꯛꯇꯔ ꯑꯃ ꯆꯪꯖꯔꯛꯀꯦꯕ. ꯗꯥꯛꯇꯔ ꯑꯗꯨꯅ, ꯌꯥꯅꯤ ꯆꯪꯕꯤꯔꯣ, ꯐꯝꯕꯤꯌꯨ. ꯔꯥꯖꯦꯁ ꯐꯝꯊꯩ. ꯑꯗꯨꯒ ꯗꯥꯛꯇꯔꯗ ꯍꯪꯉꯛꯏ, ꯗꯥꯛꯇꯔ, ꯏꯃꯥꯒꯤ ꯑꯅꯥꯕꯁꯤꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯣꯏꯀꯣ? ꯗꯥꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯣꯄꯔꯦꯁꯟ ꯑꯁꯤꯕꯨ ꯇꯧꯈ꯭ꯔꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯔꯣꯏꯗ. ꯇꯧꯕꯗꯕꯨ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯊꯥ 2ꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯒꯅꯤ. ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯗꯥꯛꯇꯔ, ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯕꯗ ꯄꯩꯁꯥ ꯀꯌꯥꯃꯨꯛꯇꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ? ꯗꯥꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ, ꯆꯥꯎꯔꯥꯛꯅ ꯂꯥꯛ 10 ꯊꯧꯔꯥꯡ ꯇꯧꯔꯒꯗꯤ ꯌꯥꯔꯅꯤꯗ. ꯔꯥꯖꯦꯁ ꯂꯥꯛ 10 ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯍꯥꯛ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯈꯤ. ꯃꯍꯥꯛ ꯉꯥꯛꯇꯪ ꯎꯪꯗꯨꯅ ꯂꯩ. ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯥꯛꯇꯔ, ꯊꯥ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯦ ꯇꯧꯅꯕ ꯑꯩ ꯄꯩꯁꯥ ꯑꯁꯤ ꯊꯧꯔꯥꯡ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯂꯒꯦ. ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯏꯃꯥꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯣꯏꯀꯣ? ꯗꯥꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ, ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗꯤ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯇꯕ ꯌꯥꯔꯣꯏ. ꯍꯤꯗꯥꯛ ꯑꯁꯤ ꯀꯥꯞꯄꯒ ꯊꯝꯃꯁꯦ. ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯈꯤꯇꯪꯗꯤ ꯊꯨꯅ ꯇꯧꯍꯟꯅꯤꯡꯉꯤ. ꯃꯔꯝꯗꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯥꯞꯀꯗꯧꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯃꯃꯜ ꯈꯔꯁꯨ ꯋꯥꯡꯒꯅꯤ. ꯃꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯀꯥꯞꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ. ꯔꯥꯖꯦꯁ ꯇꯞꯅ ꯍꯥꯏꯔꯛꯏ, ꯐꯅꯤ ꯗꯥꯛꯇꯔ, ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯊꯨꯅ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯈꯤ.
ꯔꯥꯖꯦꯁ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯧꯉꯝꯕꯤꯅ "ꯗꯗꯥ, ꯗꯥꯛꯇꯔꯅꯕꯨ ꯀꯩ ꯍꯥꯏꯔꯛꯀꯦ ꯏꯃꯥꯒꯤꯁꯦ?" ꯔꯥꯖꯦꯁꯅ ꯅꯣꯛꯁꯤꯟꯅꯔꯗꯨꯅ "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯀꯩꯁꯨ ꯅꯥꯕ ꯅꯠꯇꯦꯁꯦ. ꯗꯥꯛꯇꯔꯅ ꯍꯌꯦꯡ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤꯁꯨ ꯍꯥꯏꯔꯛꯏ. ꯌꯨꯝꯗ ꯍꯤꯗꯥꯛ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯐꯔꯅꯤ ꯍꯥꯏꯔꯛꯏꯗ" ꯍꯥꯏꯅ ꯇꯝꯅꯔꯦ꯫ ꯔꯥꯖꯦꯁ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯃꯊ꯭ꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯊꯧꯉꯝꯕꯤꯅ꯫ ꯔꯥꯖꯦꯁ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯈꯤ꯫ ꯊꯧꯉꯝꯕꯤꯅ ꯃꯅꯦꯝꯄꯣꯛꯇ "ꯏꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯨ. ꯑꯩ ꯗꯗꯥꯗ ꯍꯤꯗꯥꯛ ꯀꯩꯀꯩ ꯆꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯔꯥꯖꯦꯁ ꯎꯪꯗꯨꯅ ꯂꯩ꯫ ꯊꯧꯉꯝꯕꯤꯅ ꯇꯞꯅ "ꯗꯗꯥ, ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣ." ꯔꯥꯖꯦꯁꯅ "ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯍꯤꯗꯥꯛ ꯈꯔ ꯄꯤꯖꯔꯒ ꯑꯗꯨꯝ ꯐꯅꯤ ꯍꯥꯏꯌꯦ ꯗꯥꯛꯇꯔꯅ." ꯊꯧꯉꯝꯕꯤꯅ "ꯗꯗꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯔꯣꯠꯄ ꯋꯥ ꯈꯔ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ. ꯗꯗꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯗꯣ ꯑꯩꯁꯨ ꯎꯏꯌꯦ. ꯁꯦ ꯗꯗꯥ, ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ." ꯔꯥꯖꯦꯁꯅ ꯇꯞꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ "ꯊꯧꯉꯝꯕꯤ, ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯗꯥꯛꯇꯔꯅ. ꯑꯗ ꯑꯣꯄꯔꯦꯁꯟ ꯑꯗꯣ ꯂꯥꯛ 10ꯃꯨꯛꯇꯤ ꯆꯪꯅꯤ ꯍꯥꯏꯌꯦ ꯗꯥꯛꯇꯔꯅ." ꯊꯧꯉꯝꯕꯤ ꯄꯩꯁꯥ ꯑꯗꯨ ꯇꯥꯕꯗꯗꯤ "ꯀꯔꯤ? ꯂꯥꯛ 10 ꯍꯥꯏꯕ?" ꯔꯥꯖꯦꯁꯅ ꯑꯃꯨꯛ "ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛ 10ꯅꯣ ꯂꯧꯔꯨꯗꯣꯔꯤꯕꯁꯤꯕꯨ? ꯑꯩꯉꯣꯟꯗꯗꯤ ꯁꯨꯞꯅꯇꯒꯤ ꯂꯥꯛ 2 ꯈꯛꯇꯃꯛ ꯂꯩ. ꯁꯤꯅ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯦ ꯀꯝꯗꯧꯅ ꯇꯧꯒꯗꯣꯔꯤꯕꯅꯣ?" ꯍꯥꯏꯔꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯉꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗꯤ ꯂꯩꯇꯥꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯁꯨ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯌꯨꯝꯗ ꯄꯨꯊꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯗꯥꯛꯇꯔꯅ ꯍꯥꯏꯕ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯀꯥꯞꯄ ꯍꯧꯔꯛꯈꯤ꯫ ꯊꯧꯉꯝꯕꯤꯁꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯏ꯫ ꯔꯥꯖꯦꯁꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨꯗ ꯀꯥꯞꯅꯕ ꯍꯣꯠꯅꯕꯗ ꯂꯩꯖꯔꯝꯕ ꯁꯦꯜ ꯈꯔ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯈꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯅ ꯅꯣꯡꯃꯈꯛ ꯀꯥꯞꯄꯗ 10,000ꯃꯨꯛ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯉꯝꯕꯤ ꯑꯃꯗꯤ ꯔꯥꯖꯦꯁ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯕꯥꯏꯅꯤꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯊꯥ ꯑꯃꯃꯨꯛ ꯍꯧꯖꯤꯜꯂꯛꯑꯝꯈꯤ꯫ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯒꯤ ꯃꯇꯝꯁꯨ ꯁꯨꯞꯅꯇꯒꯤ ꯊꯥ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯂꯩꯔꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯦꯁ ꯃꯥꯡꯒꯣꯜꯗ ꯎꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯉꯝꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯧꯉꯝꯕꯤ, ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯅꯪꯕꯨꯁꯨ ꯋꯥꯍꯜꯂꯦꯀꯣ." ꯊꯧꯉꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯗꯗꯥꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤꯕ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ꯫ ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯉꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯁꯦꯜꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯅꯨꯡꯁꯤꯕꯕꯨ ꯁꯦꯜꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ꯫ ꯁꯦꯜꯅ ꯂꯩꯔꯛꯇ꯭ꯔꯕꯗ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯡꯈꯤꯒꯅꯤ꯫ ꯗꯗꯥ, ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ꯫ ꯑꯩꯅ ꯗꯗꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯐꯪꯂꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯁꯦ ꯗꯗꯥ, ꯏꯕꯥꯏꯅꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯃꯥꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯁꯦ꯫ ꯗꯗꯥ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯐ ꯐꯠꯇ ꯀꯌꯥ ꯑꯃ ꯇꯥꯟꯅꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 8ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯕ ꯑꯗꯥꯏꯗ ꯔꯥꯖꯦꯁ ꯃꯊꯥ ꯁꯥꯃꯟꯕꯅ ꯂꯝꯕꯤꯗ ꯃꯇꯣꯟꯇ ꯈꯣꯡꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯀꯥꯔ ꯑꯃ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯄꯣꯁ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯔꯥꯖꯦꯁ ꯄꯥꯈꯠꯅ ꯒꯥꯔꯤ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯔꯝꯈꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ꯫ ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛꯇ ꯈꯔ ꯌꯩꯁꯤꯟꯕꯅ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯝꯃꯤ꯫ ꯒ꯭ꯌꯥꯟꯁꯨ ꯃꯥꯡꯂꯤ ꯅꯨꯄꯥ ꯑꯗꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯈꯛ ꯂꯝꯕꯤꯗ ꯂꯥꯛꯄ ꯎꯔꯛꯈꯤ꯫ ꯔꯥꯖꯦꯁꯅ ꯒꯥꯔꯤꯗꯨꯕꯨ ꯈꯥꯝꯂꯒ ꯍꯥꯏꯔꯝꯃꯤ ꯄꯥꯈꯠꯅ, "ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯝꯃꯨꯕ, ꯁꯤꯗ ꯃꯤ ꯑꯃ ꯒꯥꯔꯤ ꯊꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯦ, ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗ ꯄꯨꯈꯠꯃꯤꯟꯅꯁꯦ." ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯗꯨꯅ ꯂꯥꯌꯦꯡꯕ ꯍꯧꯈꯤ꯫ ꯔꯥꯖꯦꯁ ꯊꯧꯉꯝꯕꯤꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤꯔꯒ
ꯃꯥ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯔꯣꯏ, ꯃꯃꯥꯗꯨꯕꯨ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯣ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯃ ꯂꯩꯈꯤ, ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯅꯣꯡ ꯉꯥꯜꯂꯒ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯔꯥꯖꯦꯁꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯅꯦ ꯈꯪꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯦꯁꯇ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯦ, ꯃꯔꯨꯞꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯃꯔꯨꯞꯀꯤ ꯂꯃꯟ ꯑꯃꯁꯨ ꯇꯣꯜꯂꯔꯦ꯫ ꯔꯥꯖꯦꯁꯅ ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅꯦ, ꯁꯤꯗ ꯂꯃꯟꯒꯤ ꯋꯥ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯃꯔꯨꯞ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯥꯛꯇꯔ ꯆꯪꯂꯛꯏ, ꯑꯗꯨꯒ ꯗꯥꯛꯇꯔ ꯑꯗꯨꯅ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ, ꯌꯥꯝ ꯐꯒꯠꯂꯦ, ꯉꯁꯤ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤꯗ ꯍꯥꯏꯔꯝꯂꯒ ꯗꯥꯛꯇꯔꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯥꯖꯦꯁꯅ ꯏꯀꯥꯎꯕꯨ ꯀꯥꯎꯋꯦ, ꯃꯔꯨꯞꯀꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕꯤꯒꯦ? ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯨꯞ, ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯁꯅꯥꯍꯜ ꯀꯧꯋꯦ, ꯎꯈ꯭ꯔꯨꯜꯗ ꯂꯩꯌꯦ ꯑꯩ ꯍꯧꯖꯤꯛꯇꯤ, ꯌꯨꯝ ꯑꯁꯦꯡꯕꯕꯨꯗꯤ ꯀ꯭ꯋꯥ ꯀꯩꯊꯦꯜꯗꯩꯅꯦ, ꯑꯗꯣ ꯃꯔꯨꯞꯀꯤ ꯃꯤꯡꯗꯤ? ꯔꯥꯖꯦꯁꯅ ꯑꯩꯒꯤꯗꯤ ꯔꯥꯖꯦꯁ ꯀꯧꯋꯦ ꯃꯔꯨꯞ, ꯌꯨꯝꯅ ꯁꯤꯡꯖꯃꯩꯗꯩꯅꯦ, ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯎꯇꯕ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯄꯣꯊꯥꯔꯒ ꯍꯌꯦꯡ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯍꯜꯂꯣ ꯃꯔꯨꯞ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯍꯜꯁꯨ ꯔꯥꯖꯦꯁꯀꯤ ꯋꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯟꯅ ꯔꯥꯖꯦꯁꯀꯤ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ, ꯑꯗꯨꯒ ꯊꯧꯉꯝꯕꯤꯒꯁꯨ ꯈꯪꯅꯍꯜꯂꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯈꯤ, ꯁꯅꯥꯍꯜꯒ ꯔꯥꯖꯦꯁꯀ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯉꯝꯕꯤꯅ ꯔꯥꯖꯦꯁꯄꯨ ꯀꯧꯔꯛꯏ, ꯗꯗꯥ ꯁꯣꯝꯗ ꯑꯝꯇ꯫ ꯔꯥꯖꯦꯁ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯩ꯫ ꯃꯔꯨꯞ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯁ ꯊꯧꯉꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ, ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯗꯗꯥ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯇ꯭ꯔꯤꯌꯦ ꯉꯁꯤꯒꯤ꯫ ꯔꯥꯖꯦꯁꯅ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ, ꯑꯩꯉꯣꯟꯗꯗꯤ 2,000 ꯈꯛ ꯂꯩ, ꯁꯤꯅꯗꯤ ꯀꯣꯟꯅꯗꯦ ꯍꯥꯏꯔꯒ ꯔꯥꯖꯦꯁ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯈꯤ꯫ ꯊꯧꯉꯝꯕꯤꯁꯨ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯦꯁꯇꯨ ꯊꯣꯡꯃꯜꯂꯛꯇꯕꯗꯒꯤ ꯁꯅꯥꯍꯜꯅ ꯏꯇꯥꯎ ꯍꯥꯏꯔꯗꯨꯅ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒꯗꯤ ꯔꯥꯖꯦꯁꯀ ꯊꯧꯉꯝꯕꯤꯒ ꯎꯪꯗꯨꯅ ꯐꯝꯂꯝꯕ ꯑꯗꯨꯗꯗꯤ ꯁꯅꯥꯍꯜ ꯆꯪꯂꯛꯂꯒ ꯏꯇꯥꯎ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯏꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯒꯗꯕꯅꯤ, ꯑꯗꯨ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯄꯒ ꯂꯩꯒꯗꯕꯅꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯀꯥꯞꯇꯨꯅ ꯂꯩꯕꯅꯤ, ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯑꯃꯗ 10,000 ꯄꯤ, ꯑꯩꯒꯤ ꯈꯨꯠꯇꯗꯤ ꯁꯨꯞꯅꯇꯒꯤ 2,000 ꯈꯛꯇ ꯃꯉꯥꯏꯔꯦ, ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯍꯜ ꯑꯁ ꯏꯇꯥꯎ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ, ꯁꯦ ꯑꯩꯒꯤ ꯕꯦꯒꯇꯨꯗ ꯆꯦ ꯈꯔꯅ ꯌꯣꯝꯃꯒ ꯄꯩꯁꯥ ꯈꯔ ꯌꯥꯎꯕꯅꯦ, ꯑꯗꯨꯗꯩ ꯇꯧꯔꯒ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯂꯩꯔꯨꯔꯁꯦ, ꯏꯇꯥꯎ ꯀꯩꯁꯨ ꯋꯥꯔꯨꯅꯨꯁꯦ, ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯜꯗꯨꯅ ꯀꯌꯥꯃꯨꯛ ꯊꯧꯔꯥꯡ ꯇꯧꯔꯗꯤ ꯌꯥꯅꯤ ꯍꯥꯏꯒꯦ? ꯔꯥꯖꯦꯁꯅ ꯃꯔꯨꯞ 10,00,000 ꯊꯧꯔꯥꯡ ꯇꯧꯔꯒꯗꯤ ꯌꯥꯅꯤ ꯍꯥꯏ꯫ ꯁꯅꯥꯍꯜꯅ ꯏꯇꯥꯎ ꯑꯣꯄꯔꯦꯁꯟꯗꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯒꯗ꯭ꯔꯥ? ꯔꯥꯖꯦꯁꯅ ꯍꯣꯏ ꯁꯤꯗ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯏꯇꯥꯎ, ꯑꯗ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯦ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ, ꯗꯥꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤ ꯊꯥꯔꯛꯄ ꯃꯇꯝꯁꯨ ꯊꯥ ꯐꯥꯖꯤꯜꯂꯛꯇ꯭ꯔꯦ, ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯔꯨꯞ꯫ ꯁꯅꯥꯍꯜꯅ ꯑꯃꯨꯛ ꯏꯇꯥꯎ ꯀꯔꯤꯁꯨ ꯋꯥꯔꯅꯨꯁꯦ, ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ, ꯍꯌꯦꯡꯃꯛ ꯏꯃꯥꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯇꯧꯁꯤ ꯏꯇꯥꯎ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯍꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ, ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨꯕꯣ? ꯁꯅꯥꯍꯜꯅ ꯏꯇꯥꯎ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨꯁꯦ, ꯑꯩꯒꯤ ꯏꯐꯝꯗ ꯁꯦꯜꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ, ꯑꯩꯒꯤ ꯊꯋꯥꯏꯕꯨꯁꯨ ꯃꯔꯨꯞ ꯅꯪꯅ ꯀꯟꯕꯤꯕꯅꯦ, ꯑꯩꯅꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦꯅꯦ? ꯔꯥꯖꯦꯁ ꯑꯃꯗꯤ ꯊꯧꯉꯝꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ, ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎ ꯁꯤꯟꯊꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯂꯩꯔꯒ ꯀꯥꯞꯄꯤꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯒ ꯁꯅꯥꯍꯜꯒ ꯔꯥꯖꯦꯁꯀ ꯕꯦꯡꯛꯇ ꯆꯠꯇꯨꯅ ꯄꯩꯁꯥ ꯀꯥꯏꯊꯣꯛꯂꯨꯔꯦ, ꯑꯗꯨꯒ ꯃꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ꯫ ꯅꯨꯃꯤꯠ 2 ꯍꯣꯁꯄꯤꯇꯥꯜꯗ ꯗꯥꯛꯇꯔꯅ ꯂꯩꯈꯣ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯠ 2 ꯂꯩꯈꯤ꯫ ꯃꯃꯥꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯀꯜꯂꯦ, ꯃꯃꯥꯕꯨ ꯌꯨꯝꯗ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ
ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯃꯃꯥꯗ ꯁꯅꯥꯍꯜꯕꯨ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯑꯗꯨꯒꯗꯤ ꯃꯃꯥ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣꯒꯤ ꯂꯃꯟ ꯑꯁꯦ ꯁꯤꯡꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯌꯨꯀꯣ꯫ ꯁꯅꯥꯍꯜꯅ, ꯏꯃꯥ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯃꯗꯨ ꯍꯥꯏꯕꯤꯒꯅꯨꯗ, ꯃꯔꯨꯞꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯤꯕꯁꯤꯗꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯍꯌꯦꯡ ꯎꯈ꯭ꯔꯨꯜꯒꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯒ ꯃꯔꯨꯞ, ꯑꯩ ꯃꯔꯨꯞꯇ ꯀꯩꯅꯣꯝꯇ ꯁꯤꯟꯅꯖꯔꯝꯒꯦ, ꯉꯥꯛ ꯐꯝꯕꯤꯔꯝꯃꯣ, ꯑꯩ ꯂꯧꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯁꯅꯥꯍꯜ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯔꯥꯖꯦꯁꯇ, ꯁꯦ ꯃꯔꯨꯞ, ꯂꯥꯛ 10 ꯈꯛꯇꯅꯦ, ꯁꯤ ꯕꯦꯡꯗ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯔꯨꯞꯅ ꯇꯧꯅꯤꯡꯕ ꯀꯩꯅꯣ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯍꯧꯗꯣꯛꯅꯕꯤꯔꯣ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯑꯩ ꯂꯧꯕ ꯉꯝꯃꯣꯏ꯫ ꯃꯔꯨꯞꯅ ꯏꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ꯫ ꯃꯔꯨꯞꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯅꯥꯍꯜꯅ, ꯃꯔꯨꯞ, ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯁꯦ, ꯂꯧꯁꯤꯟꯕꯤꯌꯨ꯫ ꯔꯥꯖꯦꯁ, ꯃꯔꯨꯞ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯌꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯁꯅꯥꯍꯜꯅ, ꯐꯔꯦ, ꯑꯩꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯔꯨꯞꯀꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯖꯒꯦ ꯈꯟꯖꯕꯁꯦ ꯃꯔꯨꯞꯅ ꯑꯌꯥꯕ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯅꯤ? ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯁꯅꯥꯍꯜ ꯊꯣꯛꯅꯕ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯁꯅꯥꯍꯜꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯃꯔꯨꯞ, ꯑꯩ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯅꯥꯍꯜꯁꯨ ꯍꯔꯥꯎꯅ ꯑꯗꯨꯅꯦꯕ ꯃꯔꯨꯞ ꯍꯥꯏꯔꯗꯨꯅ ꯔꯥꯖꯦꯁꯇ ꯁꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯉꯥꯛ ꯂꯩꯔꯒ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯅꯥꯍꯜꯁꯨ ꯎꯈ꯭ꯔꯨꯜꯗ ꯍꯟꯈ꯭ꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯁꯁꯨ ꯁꯅꯥꯍꯜꯅ ꯁꯤꯟꯅꯔꯝꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯀꯔꯕꯥꯔ ꯈꯔ ꯇꯧꯕ ꯍꯧꯔꯛꯑꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯔꯥꯖꯦꯁꯁꯨ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯁꯀꯤ ꯏꯃꯨꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ꯫ ꯔꯥꯖꯦꯁ, ꯊꯧꯉꯝꯕꯤ ꯑꯃꯗꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯆꯥ ꯊꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯅꯥꯍꯜ ꯆꯪꯂꯛꯏ꯫ ꯁꯅꯥꯍꯜ ꯂꯥꯛꯄꯗꯨꯗꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯦꯁꯅ, ꯏꯇꯥꯎ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯆꯥꯛꯀ ꯆꯥꯔꯒ ꯍꯟꯗꯧꯅꯤꯀꯣ꯫ ꯊꯧꯉꯝꯕꯤ, ꯆꯠꯂꯣ, ꯏꯇꯥꯎꯒꯤ ꯆꯥꯛ ꯑꯍꯥꯎꯕ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯊꯧꯉꯝꯕꯤ, ꯍꯣꯏ ꯗꯗꯥ꯫ ꯗꯥ ꯁꯅꯥꯍꯜ, ꯗꯗꯥꯒ ꯋꯥꯔꯤ ꯉꯥꯛ ꯁꯥꯕꯤꯔꯝꯃꯣ, ꯑꯩ ꯆꯥ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦ꯫ ꯆꯥ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯁꯅꯥꯍꯜꯗ ꯄꯤꯊꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯁꯅꯥꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩ ꯂꯥꯛꯂꯤꯕ ꯇꯥꯡ 10 ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯇꯥꯔꯦ, ꯑꯗꯨꯒꯤ ꯏꯟꯚꯥꯏꯠ ꯊꯤꯟꯕ ꯂꯥꯛꯏꯅꯦ꯫ ꯔꯥꯖꯦꯁꯅ, ꯀꯩꯅꯣ ꯇꯥꯔꯤꯁꯤꯕꯣ? ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯏꯗ ꯉꯁꯤꯗꯤ꯫ ꯑꯌꯨꯛ ꯃꯝꯃꯤꯉꯩꯗꯩ ꯇꯧꯔꯒ ꯍꯦꯛꯇ ꯂꯥꯛꯑꯗꯕꯅꯤꯁꯦ ꯃꯔꯨꯞ, ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛꯇ꯫ ꯁꯅꯥꯍꯜꯅ ꯑꯃꯨꯛ, ꯑꯗꯨꯅꯦꯕ ꯏꯃꯥꯁꯨ ꯄꯨꯟꯅ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯃꯃꯥ ꯑꯗꯨꯅ, ꯂꯥꯛꯀꯅꯤꯗ, ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯕꯨ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯁꯅꯥꯍꯜꯅ ꯑꯃꯨꯛ, ꯑꯗꯣ ꯏꯃꯥ, ꯃꯔꯨꯞ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦ, ꯂꯨꯍꯣꯡꯕꯗꯣ ꯉꯟꯅ ꯂꯥꯛꯑꯣꯀꯣ, ꯑꯩ ꯑꯇꯩ ꯏꯟꯚꯥꯏꯠ ꯈꯔꯁꯨ ꯊꯤꯜꯂꯨꯈꯤꯗꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯔꯥꯖꯦꯁꯅ, ꯑꯁ, ꯆꯥꯛꯀ ꯆꯥꯔꯒ ꯐꯖꯅ ꯍꯜꯂꯗꯤ ꯐꯗꯧꯅꯦ꯫ ꯍꯣꯏ, ꯐꯔꯦꯁꯦ, ꯑꯇꯩ ꯏꯟꯚꯥꯏꯠ ꯊꯤꯟꯗꯧ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯅꯣꯡꯃ ꯅꯣꯏ ꯁꯥꯏꯒ ꯇꯧꯔꯒ ꯁꯤꯗ ꯄꯨꯟꯅ ꯆꯥꯛ ꯀꯧꯕ ꯍꯥꯏꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯔꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯅꯥꯍꯜꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯦꯁ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯃꯥꯒ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯂꯨꯍꯣꯡꯕꯗꯣ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯣꯗ, ꯏꯃꯥ ꯂꯝꯁꯥꯡ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯒꯥꯔꯤ ꯇꯣꯡꯕꯗꯣ꯫ ꯔꯥꯖꯦꯁꯅ ꯑꯃꯨꯛ, ꯍꯣꯏ ꯏꯃꯥ, ꯂꯝꯅꯒ ꯂꯥꯞꯄꯗꯨꯗ ꯌꯨꯝꯗ ꯄꯣꯊꯥꯕꯤꯔꯝꯃꯣꯗ, ꯁꯤꯗ ꯈꯔ ꯂꯩꯔꯒ ꯄꯨꯟꯅ ꯆꯥꯛ ꯑꯃꯨꯛ ꯀꯧꯔꯁꯦ, ꯁꯅꯥꯍꯜ ꯃꯇꯩ ꯃꯅꯥꯎꯗꯣ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯃꯥ ꯑꯗꯨꯅꯁꯨ ꯍꯣꯏ, ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯖꯦꯁ ꯑꯃꯗꯤ ꯊꯧꯉꯝꯕꯤ ꯂꯨꯍꯣꯡꯕ ꯆꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯧꯉꯝꯕꯤꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ
ꯃꯪ ꯍꯥꯁꯤ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯁꯦ. ꯐꯔꯦꯁꯦ, ꯆꯠꯊꯣꯛꯂꯨꯔꯣ. ꯉꯟꯅ ꯍꯜꯂꯛꯅꯕꯗꯤ ꯇꯧꯀꯣ. ꯊꯧꯉꯝꯕꯤꯒ ꯔꯥꯖꯦꯁꯀ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯂꯦ. ꯑꯗꯨꯒꯗꯤ ꯔꯥꯖꯦꯁꯇꯣ ꯊꯣꯡꯖꯤꯟꯄꯥꯟꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ. ꯊꯧꯉꯝꯕꯤꯅ ꯑꯁ ꯗꯗꯥ ꯁꯣꯛꯄ꯭ꯔꯣ? ꯔꯥꯖꯦꯁꯅ ꯀꯩꯁꯨ ꯇꯧꯗꯦꯁꯦ, ꯊꯣꯛꯅꯕ ꯇꯧꯔꯁꯦ, ꯊꯦꯡꯈ꯭ꯔꯅꯤ ꯑꯃꯨꯛ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯆꯠꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯎꯈ꯭ꯔꯨꯜ ꯌꯧꯔꯗꯨꯅ ꯁꯅꯥꯍꯜꯒꯤ ꯂꯨꯍꯣꯡꯕꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯦ. ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯂꯦ. ꯔꯥꯖꯦꯁꯀ ꯊꯧꯉꯝꯕꯤꯒꯁꯨ ꯍꯟꯅꯕ ꯍꯥꯏꯅ ꯔꯥꯖꯦꯁꯅ ꯁꯅꯥꯍꯜꯗ ꯍꯥꯏꯔꯝꯃꯤ. ꯃꯔꯨꯞ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ, ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯂꯝꯅꯒ ꯂꯥꯞꯄꯁꯤꯗ. ꯁꯅꯥꯍꯜꯅ ꯑꯃꯨꯛ ꯑꯁ ꯀꯩꯒꯤ ꯍꯟꯕꯅꯣ? ꯒ꯭ꯌꯥꯟ ꯇꯥꯅ ꯂꯦꯛꯑꯣ ꯉꯁꯤꯗꯤ, ꯑꯗꯨꯒ ꯍꯌꯦꯡ ꯑꯗꯨꯝ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯃꯔꯨꯞ? ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯂꯦꯛꯄꯕꯨꯗꯤ ꯌꯥꯏ ꯃꯔꯨꯞ, ꯑꯗ ꯏꯃꯥꯗꯣ ꯃꯇꯣꯟꯗ ꯂꯩꯍꯧꯕꯗꯨꯗ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯁꯅꯥꯍꯜꯅ ꯍꯣꯏꯅꯦ, ꯏꯃꯥ ꯂꯩꯍꯧꯔꯤꯀꯣ. ꯐꯔꯦꯁꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ, ꯂꯦꯛꯇ꯭ꯔꯁꯨ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯔꯔꯦ. ꯔꯥꯖꯦꯁꯀ ꯊꯧꯉꯝꯕꯤꯒꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯅꯥꯍꯜ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯦ. ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯛꯄꯗꯗꯤ ꯄꯨꯡꯁꯨ 10ꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯇꯝꯅ. ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯃ ꯐꯥꯎ ꯊꯧꯅꯕ ꯎꯔꯝꯗꯦ. ꯄꯨꯝꯆꯤꯛ ꯆꯤꯛꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯧꯉꯝꯕꯤ ꯃꯀꯣꯛ ꯉꯥꯎꯔꯛꯈꯤ. ꯊꯧꯉꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯉꯥꯛꯇ ꯈꯥꯝꯕꯤꯌꯨ, ꯑꯩ ꯀꯣꯛꯁꯤ ꯌꯥꯝꯅ ꯉꯥꯎꯔꯦ. ꯔꯥꯖꯦꯁꯅ ꯍꯣꯏ ꯍꯣꯏ ꯈꯥꯝꯃꯒꯦꯁꯦ ꯍꯥꯏꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯂꯦ. ꯑꯗꯨꯒ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯉꯥꯎꯔꯕ ꯅꯪꯕꯣ? ꯀꯣꯛ ꯉꯥꯎꯕ ꯈꯤꯇꯪꯂꯣ? ꯊꯧꯉꯝꯕꯤꯅ ꯑꯃꯨꯛ ꯗꯗꯥ ꯑꯣꯅꯤꯡꯁꯨ ꯇꯧꯋꯦ. ꯔꯥꯖꯦꯁꯅ ꯁꯦ ꯀꯨꯝꯃꯛꯑꯣ, ꯈꯤꯇꯪ ꯑꯣꯊꯣꯛꯍꯜꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯍꯥꯏꯗꯨꯅ ꯊꯧꯉꯝꯕꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯤꯡ ꯂꯝꯕꯤꯗꯨꯒꯤ ꯃꯇꯥꯏꯗ ꯐꯝꯍꯜꯂꯦ ꯉꯥꯛ. ꯑꯗꯨꯒ ꯊꯧꯉꯝꯕꯤ ꯑꯣꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯃꯍꯥꯛ ꯈꯔ ꯑꯣꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯝꯅ ꯊꯧꯉꯝꯕꯤ ꯈꯔ ꯑꯣꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯀꯣꯛꯉꯥꯎꯕꯁꯨ ꯈꯔ ꯐꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ, ꯗꯗꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯁꯦ, ꯆꯠꯅꯕ ꯇꯧꯔꯁꯦ. ꯔꯥꯖꯦꯁꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯍꯥꯏꯔꯗꯨꯅ ꯒꯥꯔꯤꯔꯣꯝꯗ ꯆꯪꯒꯦ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯔꯥꯖꯦꯁꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒꯥꯔꯤ ꯁꯣꯗꯣ ꯆꯤꯡ ꯂꯝꯕꯤꯒꯤ ꯑꯁꯣꯡꯕ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯇꯥꯊꯣꯛꯈꯤꯔꯝꯃꯤ. ꯔꯥꯖꯦꯁ ꯍꯩꯃꯥ, ꯁꯣꯁꯨ ꯑꯃꯨꯛ ꯇꯥꯊꯣꯛꯈ꯭ꯔꯦꯅꯦ, ꯑꯃꯝꯕꯁꯤꯗ ꯑꯝꯇꯁꯨ ꯎꯗ꯭ꯔꯦ. ꯊꯧꯉꯝꯕꯤ, ꯒꯥꯔꯤꯗꯩ ꯐꯣꯟꯗꯣ ꯑꯝꯇ ꯂꯧꯔꯛꯑꯣ, ꯐ꯭ꯂꯥꯁ ꯊꯥꯜꯂꯒ ꯑꯝꯇ ꯌꯦꯡꯁꯦ. ꯊꯧꯉꯝꯕꯤ ꯍꯣꯏ ꯗꯗꯥ ꯍꯥꯏꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯐꯣꯟ ꯂꯧꯕ ꯆꯠꯈꯤ. ꯔꯥꯖꯦꯁ ꯐꯣꯟ ꯄꯨꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯔꯝꯃꯤ. ꯑꯗꯨꯒꯗꯤ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ. ꯔꯥꯖꯦꯁ ꯃꯅꯝꯁꯤꯗꯤ. ꯊꯧꯉꯝꯕꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯅꯪꯕꯣ? ꯊꯧꯉꯝꯕꯤꯁꯨ ꯂꯥꯛꯏ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯔꯥꯖꯦꯁ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯃꯨꯛ ꯑꯣꯛꯅꯗꯅꯕ, ꯍꯤꯡꯒꯥꯏ ꯃꯅꯝꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯩꯅꯣ, ꯑꯁ ꯇꯨꯒ ꯂꯣꯏ ꯆꯨꯝꯃꯛꯑꯦꯗ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒꯗꯤ ꯃꯥꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯊꯧꯉꯝꯕꯤꯁꯨ ꯍꯦꯛ ꯔꯥꯖꯦꯁꯀꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯐꯣꯟ ꯐ꯭ꯂꯥꯁ ꯑꯗꯨꯕꯨ ꯊꯥꯟꯖꯤꯜꯂꯨꯔꯦ. ꯑꯗꯨꯝꯅ ꯑꯣꯟꯊꯣꯔꯛꯄꯒ ꯐ꯭ꯂꯥꯁ ꯊꯥꯟꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁ ꯈꯔ ꯀꯤꯕꯒ ꯀꯩꯒ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ. ꯔꯥꯖꯦꯁꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯉꯝꯕꯤ ꯅꯣꯛꯅꯤꯡꯕ ꯍꯦꯟꯃꯜꯂꯗꯨꯅ ꯈꯪꯅꯣꯛ ꯍꯦꯛ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯒ ꯗꯗꯥ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯄꯥꯈꯠꯃꯜꯂꯕ ꯑꯗꯨꯅꯤ, ꯑꯩꯅꯦ ꯀꯅꯥꯁꯨ ꯅꯠꯇꯦꯕ. ꯔꯥꯖꯦꯁꯅ ꯅꯪ ꯁꯤꯗꯤꯕ, ꯁꯦ ꯊꯦꯡꯈ꯭ꯔꯦ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ, ꯑꯝꯇ ꯊꯤꯁꯤꯁꯦ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯜꯂꯒ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯎꯁꯤꯟ ꯅꯥꯁꯤꯟ ꯒꯥꯔꯤ ꯁꯣ ꯑꯗꯣ ꯊꯦꯡꯅꯔꯦ. ꯔꯥꯖꯦꯁꯅ ꯂꯩꯔꯦ, ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦꯗꯅ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯧꯉꯝꯕꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯔꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒꯗꯤ ꯊꯧꯉꯝꯕꯤ ꯆꯞ ꯂꯦꯞꯈꯤ. ꯔꯥꯖꯦꯁꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯊꯧꯉꯝꯕꯤꯅ ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯦ ꯅꯣꯝꯃꯦ, ꯇꯨ ꯀꯩꯅꯣ ꯑꯁꯤꯕꯣ? ꯔꯥꯖꯦꯁ ꯒꯥꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯒꯥꯔꯤ ꯑꯗꯣ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯔꯥꯖꯦꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯊꯧꯉꯝꯕꯤ ꯀꯤꯃꯜꯂꯗꯨꯅ ꯔꯥꯖꯦꯁꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯔꯥꯖꯦꯁꯅ ꯁꯦ ꯊꯧꯉꯝꯕꯤ ꯊꯥꯗꯣꯛꯑꯣ, ꯁꯤꯗ ꯉꯥꯛ ꯂꯩꯌꯣ, ꯑꯩ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯩꯀꯩ ꯂꯩꯒꯦ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯒꯦ. ꯊꯧꯉꯝꯕꯤꯅ
Dada, chatkino. Ai yamna kiri. Rajesh na mu kaisu tawrise. Sida ngak leyo. Hairaduna mahak gari edu tamna changchillai kina. Adugadi gari edugi manak ek yawbaga nomba do phadokre. Mana gari edugi maningda amu plus adu thaladuna koyeng yenglammi. Adubu kanasu leiramkhide. Adumna leiramdraba adudadi Rajesh sor sangna hondoklammi. Thongambi karisu leitise chanaba tawsilao. Thongambisu hoidada hairaduna babab changlai. Aduga gari manakta lepi. Rajesh su gari maningda leirammi. Thongambina dada lao ai gari manungda changagi ko. Rajesh na hoi lai aishu. Adugadi thongambina gari edugi thong adubu hanguba matamdadi gari manung aduda phi angauba ngakta chetpi masam yamna sangbi mamitka manaton gadamak panba machindi pannaba ama ngawrok ngawna phamduna leiramki. Adumna leiramba adudadi Thongambi khangprek khangladuna gari edudagi lapthokna kanna chenkhirammi. Adumna chenkhiba adudadi Rajesh pakhatladuna Thongambi kaidorage kaidano nangna chelibadubo ngaikho hairaduna tanarammi. Aduga Rajesh na Thongambi bu phare. Thongambi Rajesh ta kanna koli. Aduga dada gari manungda nupi ma yawe. Ahi yamna kiye. Rajesh na Thongambi se kaisu tawrise haina thenjinjarammi. Adugadi tanja aduda nupi ama kapagi khonjal tarai. Adumna kapagi khonjal ado tarakpadagidi Rajesh amadi Thongambi tu chungba makai kibana loirammi. Rajesh su Thongambi bu kanna koladuna laurai. Kanano Thongambi kiman mana kablai. Dada ai yamna kire. Rajesh su se Thongambi kaisu tawrise. Mafam asida kuina leirabadi kudong thiba tagadaba male. Ibaini gari ase thauraga hankinaba tawrase. Thongambina dada nupidudi ai kiye. Rajesh na kaisu tawrise hairaduna Thongambi bu makhut chamduna gari edu tamna changchilli. Adugadi khanghaudana uchek achawba ama makhoi anigi makok mayada pasilakhi. Masa khapladuna adumna pasilakpa adudadi Thongambi khangladuna lambi matai aduda chenchillui. Adugadi Thongambi edo khongpham chahogdabadagi ching adudagi nantakhirammi. Rajesh pakhatna Thongambi bu kauraduna chenchilli. Aduga Thongambina nantakhiba mapa aduda pakhatna kumtharai. Aduga mathwai wana kaurai Thongambi bu. Thongambi nang kadaida leige karinu tawrisibo ai gyan tadre kadaidano amamba marasida aina nangbu thigadawribasibo haina kaplammi. Adugadi nupi ama nahebagi khonjal taraklammi nakna. Rajesh na Thongambi oiramlagani khaladuna Thongambi haina kauraga thirai. Adugadi Thongambi edo ukhong amada makuk yensillaga taaduna leirammi. Rajesh na babab changsillaga Thongambi bu hugatpire. Aduga Thongambi se mitpango tabroina kaurise. Thongambi gyan khara lakladuna dada haina kauraga Rajesh ta konsilli. Rajesh na Thongambi bu poraduna lampi leiba ching adugi mathakta kakhalaklammi. Usinnasin ching mathak adu yorokle. Aduga Rajesh gari leifam adu tamna changchilli. Tanja aduda nupi ama kapagi khonjel amuk taraklammi. Rajesh magi mitpham soidana gari edu tamna babab changchilli. Usinnasin gari manak ado yore. Rajesh na Thongambi bu gari edugi thong aduba hangdokpiraga gari manungda phajana phamhalle. Aduga masu kakhatladuna gari edubu thawba horakhi. Gari thawba horaklaba adudadi Rajesh haraubasu phawrammi. Thongambidi makukta yesingibagi chaina aduna mahak waman mana tumthakhirammi gari eduda. Rajesh gari kana thauduna mayum tamna halaklammi. Pung ama tarakpa adaidadi Rajesh mayum yorokle. Gari edu sumangda khamnare. Aduga Thongambi bu kaurammi. Thongambidi kauba adu tadre. Rajesh na ima hanamda kauthoklage. Khalladuna gari dagi kumtharaklaga mama bu kaurammi thong thiladuna. Ima haina. Mama adu sutaraduna tare hairaga thong hangdorakle. Aduga Rajesh na iping na ima
ꯊꯧꯉꯝꯕꯤꯁꯦ ꯏꯃꯨꯡꯗ ꯑꯝꯇ ꯍꯥꯟꯅ ꯄꯨꯁꯤꯟꯁꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯄꯥꯈꯠꯂꯗꯨꯅ ꯍꯥ ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯄꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯂꯤꯕꯤ ꯃꯃꯧꯕꯨ ꯀꯧꯔꯝꯃꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯔꯥꯖꯦꯁꯅ ꯏꯃꯥ ꯁꯦ ꯑꯩ ꯊꯥꯡꯖꯤꯜꯂꯛꯑꯒꯦ 이몽ꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯁꯦ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯤꯔꯒꯦ 하이라두나 ꯊꯧꯉꯝꯕꯤꯕꯨ 라제스나 뿌어라두나 이몽ꯗ 탕질리 아두가 ꯊꯧꯉꯝ비ꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯒ ꯇꯨꯝꯍꯜꯂꯦ ꯊꯧꯉꯝ비ꯒꯤ ꯂꯥꯏꯕꯛꯇ ꯌꯩꯁꯤꯟꯈꯤꯕꯒꯤ ꯏ ꯈꯔ ꯊꯣꯛꯄ ꯑꯗꯨ ꯎꯕꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯎꯔꯤꯕꯁꯤꯕꯨ ꯉꯁꯤ ꯃꯥꯅ 하이라가 ꯃꯃꯧꯒꯤ ꯂꯥꯏꯕꯛꯇꯒꯤ 이 ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ 라제스나 ꯑꯃꯨꯛ 이마 구슬 ꯂꯩꯈꯥꯝ ꯈꯤꯇ ꯑꯣꯛꯊꯣꯛꯄꯤꯔꯛꯑꯣ ꯃꯃꯥ ꯑꯗꯨꯅ ꯍꯣꯏ ꯁꯦ 이마 ꯁꯦꯝꯃꯨꯈꯤꯒꯦ ꯁꯤ ꯑꯝꯇ ꯇꯩꯊꯣꯛꯑꯝꯃꯣ 하이ꯔꯝꯂꯒ 구슬 ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯂꯣꯏꯔꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯄꯨꯝꯕ 구슬 ꯂꯩꯈꯥꯝ ꯑꯗꯨ ꯂꯣꯏꯅ ꯑꯣꯛꯊꯣꯛꯂꯦ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯝꯂꯗꯨꯅ ꯍꯪꯂꯛꯏ 이봉어 그리는 떠오리버세 이마를 생남다 하여 라제스나 이마나 막누가이티 차토크라누 하이버도 인지람라바디 마치투 오이다버네 하이라두나 ngasa이 토키버 tawdosing adugi wari pumba liramki wari adu tabada mamado mathwai yamna wajaki asumna haira I mamaduna amuk pharese haukhre ibudo ibendawna icha imau anibu yum phawbadi ngakchin biduna pubirakle pharese nangsu pothana butawro hayengdo wari phajana sarasi imasu potharage ko hairaduna makhoi loina tumna khirami nong alakle rajesh mikap thoraklammi mana mikap tholakpadadi thongombi leramdre ma pakhatna phukholaduna mapana thoraklammi adugadi thongombi do laiduk thongmai katuna lerammi mana changchilaga thongombi nangbu nasa kasu tawdrabo thongombi na amu kasu tawdre nada iruja thokpiruro hairamlaga imungda changkhirammi rajesh thongombi masa khara nungaire haiba dunadi haraujare asum tawduna numitumadi karisu chathoktabida yumda pothaduna laiki adubu numituma haukraga nongalamdai adaida thongombi kanghauduna phamung aduda sor makhol thokna kanna holai makhol adu tabada rajesh makeup tholakladuna thongombi kaidorage nangbo haina makhutna pairui adugadi kanna lauraga rajesh bu khangin lei adumna ilakpa aduradi rajesh pakhatna ima thongombi se kainom tawre amta lao mama adusu rajesh na pakhatna kauba adudadi kaidorage ne noibo hairaga babab changlai adugadi thongombi ado angau ophaigum kanna laurduna phidring chongduna lerammi adumna tawba aduradi mama aduna ibungo chalo mai pamta korso lai onabugum male ima senaram lage rajesh na ima na tonta yagadro mama aduna haima chalo me nangbo ima yana ba sena horage imaugi matausi yengba ngamdre me nangbo rajesh hoi ma hayaduna maiba ko babab satkirami mama aduna thongombi bu phaduna laknei adugadi khanghaudana thongombi na ilaklammi adumna ilakpa aduradi mama ado upuda laibak adu yeshilami mama ado upuda laibak adu yeshilami mama ado laibak te I khar thokle yeshin khiba aduna adubu mama aduna mamawu phana bachangchingi haina haugutuna changlai adugadi thongombi ado ima haina kanna laroklaga sor khang tingki mama aduna babab changchiladuna ibema kaidoroge nangbo se imana kawrisi tabro manempo aduna hanjin kawrabasu kumna khidre thongombi makhoi pumnamapu thadokduna chatkhare mama adu hikna kabaklammi tanja aduda rajesh maiba puduna laklammi mahak gari khamlaga gari dagi kumtharakpadadi mamana kappagi khonjel ado tarai 이마부 까리 오요 하요노 이마기 통암비 rajesh tarang amada makhung adu tapna thangchiladuna imungda changlai adugadi thongombi gi thawai yaudraba hakchang adubu koladuna mamana kaptuna leramki rajesh changchiladuna kaplaklammi thongombi karino nangna tawrisibu aibu kanaga leho haibano se
ꯍꯧꯒꯠꯂꯣ ꯏꯃꯥ ꯁꯦꯟꯅꯃꯧ ꯅꯨꯄꯤꯁꯦ ꯑꯝꯇ ꯀꯧꯑꯣ ꯃꯃꯥ ꯑꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯍꯥꯏꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯊꯧꯉꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯦ ꯍꯧꯒꯠꯂꯣ ꯅꯪꯕꯨ ꯏꯁꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯟꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯧꯉꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯂꯣꯏꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯄꯣꯂꯣꯏꯈꯤꯔꯝꯃꯤ